Arambai News Guwahati gi Manipuri pau tabiriba singbo ihan hanbu maktada jingangbam Susitra Ranina khurumjari hojik ngasi gi samlappa maroiba pau sing lobirasi Assam da pung kunmari asigi manungda miyoi manga COVID-19 positive oikre makhoi gi manungda fancy bazar dagi samkakpa amadi thela inba miyoi shu yauri aduna hojik rajya sida active oriba case masing asi 93 sukre Guwahati gi oina fancy bazar gi alu godamna COVID-19 gi hotspot oirakpaga iroinana fancy bazar gi sinmi chamaga ahum gi throat swab ngasi test tokre Mumbai dagi Assam gi naharol kumapan cycle thoduna Assam tamna thorakre makhoi Maharashtra da thabak tawduna leirambani adubu lockdown namaram oiduna thabak thadalakpadagi hingnana bagidamak mayum tamna cycle thoduna lakhibani Chairagasida Chennai dagi lakpa Assam gi thomi sing purakpa bus amasu Andhra Pradesh da accident thoktuna panduna leibadagi awaba kaya mayoknari hairi Guwahati gi saru sajai quarantine center gi manak nagna sizinaruraba PPE kit ama dustbin dagi khunduna wakhal choiraba nupa amana lambi lamjawda setuna thorokrabagi matung Guwahati gi masjid gali dasu sizinaraba kit ama phangkhibagi wathok asi asumasum chawthorakli Lagliba June gi tang 15 gi manungda seba gi SSLC result laukhthoklagani result amadi mark sheet online gi khuthangda yengba yagani aduga hard copy na result thokhraba matung numit 15 ni gi matungda phangani hairi hojik barak tampaki pauda ngase Assam Manipuri Sahitya Parishad ki nauna khalaba president ngangom Joy Kumar Singhana mifam mapu oiduna Lakhipur da pangthokhiba mifam amada mapan Manipur gi ihan hanba novelist Kamini Kumar gold medalist amadi Parishad asina Sahitya Bhushan piduna ikai khumnaba utkraba Sanasam Binod Singhana leikhidabagi awaba phongdokre aiba si hokhiba megi tang mapan Koroi Kandida leiba masagi sangaida leikidabane hojik Manipur gi pauda mu lakminarasi hojikta phangba pauda Chennai dagi Rajya Sarkar na sinba akhanaba train da halakpa Churanchampur gi chahi 19 rom surabi nupi macha ama yauna Mumbai gi Tata Memorial Hospital da cancer lying nabagi chatluba more dagi mama macha amasu COVID-19 positive oibadagi punna Manipur da active oriba case masing asi manga sure Panbayabade Mumbai dagi lakpa mama macha ani asidi Langol gi RD wing da hangba quarantine center da leirakhibani makhoi ani hojik RIMS hospital gi isolation ward ta thamduna layeng bahokre Nakalamarom da handakta Mumbai amadi Kolkata dagi Manipur da thoglakhiba COVID-19 positive oikraba miyoi ani adugi hakchangi phibam phana lei hairi amadi sarkarna makhoiga loinaramba singi mathaktasu cheksina panaba hokre COVID-19 test tawnanabagi capacity hengathanabagi damakta Imphal gi RIMS amadi Jenims Hospital da TrueNet machine sing install tawkre Kolkata gi tongan ba private hospital singda nurse oiduna leirambi Manipur gi nupi chamaga marfumanga thabak thadoktuna Manipur da halaknabagi warep lokhibadagi private hospital singda nurse watpagi awaba kaya mayoknare amadi hospital kharadi layeng bagi thabak phawba lepa yaure hairi hojik Nagaland gi pauda ngarang irai numit hospital da admit tawkhibi naga nupi macha ama Bangalore da leikhidre adubu maki sample test ki result ti hojik phawba phangdri hojik atopa pausing damu lakminarasi Malem gi oina COVID-19 gi hotspot oirakliba Brazil da positive oiba case masing asi lakh aniga lising kun chaniga mawdrama thoi sukre aduga sikhibagi masingna lising 13 ga chamapan humphuni thoi sukre Panbayabadi ngasi nongma khaktada case lising 12 ga chani humphuma thoi positive oikhiba asini ngasi su malem gi lebak singi manungda India gi position 13 subada adumak leiri India gi manungdana Maharashtra na COVID-19 na khwaidagi hena sokpa rajya haibadu oiri
पुन्ना कोविड-19 ना नाबगी मसिंग असि राज्य असिदा 19,900 चामा यौख्रे महाराष्ट्र की धारावी दसु सिबगी मसिंग ngasi खक्तदा 53 सुख्रे अरोइबदा मुंबई की वांखरे स्टेडियम कोविड-19 की क्वारंटाइन सेंटर ओइरगनी हाइरी ngasi gi oinadi Arambai News Guwahati gi Manipuri pau sandokjaba matang sida loisinjaba ga loinana tabiriba singbo amkasu hanna khurumjari।